India to den leibak asigi khwaidagi phaba chief minister khanbada Manipur gi chief minister N Biren na ahum sub tarak le amade Manipur lainga na khwaidagi phaba government oire hari Impact TV Indian Cookie Channel sahi phaba gi thoram ngasi pangthokre media da aki akhang piba tokna na minister TS Sam Kumar na mari le na singda appeal tokre Imphal Bore Lambi National Highway 102 ki khudeng thabi dagi Assam Rifles na lupa koti an ga lak marikumanga gi drug sing fagat pangam kray Lainga ki leide ba mahi loisang singda oza oide ba singi akak na ba pizol laptop na ba khanari hana Education Minister Thokchom Rabi Sham na phongdok kray Amasung kilometer taramatoi sangba lamsang lamjel police commemoration day marathon ngasi lamjel loi chamapan mari pumangana sarup yabu na pangthokre Mam kurumjari adom ne represent pack news ne hauze pungja sapabu gi maro pau sing miam na pijari India today na India ki khwaidi phaba chief minister khanbada Manipur ki chief minister nongthong Biren na ahum sub tarak lehari loina lebaga sigi BJP na panba state government sing manungda Manipur government na khwaidi phaba government tare hari Hiramasigi matangda Kanchipur da leba BJP Manipur Pradesh ki temporary office ta Paumi Singha unabam da party sigi general secretary administration K Sarat Kumar na phongdor khibada chief minister N Biren na luchingba BJP lengak hek lak khibadagi sing tammani ki marakta khaibum taramba ko khanduna Miam gi numitamadi Hill Leaders Day gi thoram thamduna Miam gi khudong cha da bakya chief minister da haktheng na khangan mangamle singi district singda cabinet mi pham pangthoktuna state ki oi thoram thauda kya gi firef low mangamle made laita laira singi khudong cha na magi damak chief minister gi haksel gi tengbang pi ba horak pagi thaurang kya sina India gi lainga gi manungda mingchat purak ngam bani hana nungai bu phongdoraki Bharatna masak khangna honabada ayuk nungtil numidang tumba chaba hippa khangdana magna tawge khalliba thabu sing aduda thamoi sengna kathopuk loinana torokpaduna maram moiraga ngasidi khoigi chief minister Manipur ki chief minister Sri Nongthom Biren Singh Bharat ki laimaida lairiba raija mayam ade union territory mayam sigi BJP rule tawjariba amadi National Democratic Alliance India na rule tawjariba state punamaki makok thongba adungba lusingba amani haidana Sakang Birakpasida, Nasi Bharatiya Janata Party Manipur Pradesh ki maike dagi thamoi singna harau nungai jaba amadi mahakpu taram nokpagi wafam chi thamjabani Professor K. Yugindro ki aran FIR mana fajinduna hauzik sajiwa jail da laiba Manipur University ki professor amabo hospital masa laing na bagi namak purak pada criminal magum na makuta handcuff thangduna purak kiba thawangbu Manipur University community ki apunba lufam oriba musu muta amadi musagi apun machirwala mana akan mamong da yan da fongdorakli Media ki mateng yaudana leibak ama chakot po olthok loi haina Forest and Environment Minister Thongnawjam Sam Kumar na phongdoki ba kalonena media da aki akhang pi ba tokna na ba marile na sing da apple tawkre Impact TV ki saruk ama oiriba Impact TV Indian Cookie Channel gi miam gi thogal tork pa chahi ama mapung farak ki ba ki thoramda wafam machi Minister Sam Kumar na phongdoki banei Jingmairong da leba Tribal Research Institute da pangthok ki ba thoram da mahut ki thausu puriba Minister Sam Kumar na makha taraduna hauzi ki matam da media na miam gi mit nakong ohel libane Malem ki kachin koya khuding da kari thodok thokli kari tholakadagi habasi media gi matengna line khang ngam libane laibak amada leidiba government ama matam sang lehen ge natraga lehel loi ge habasi media gi makha pole maramaduna matam pumbada media awang ma thak thamna ba hona gadabane amaromda Impact TV na ngasi miam gi damak lawri ba thodang asi yamna chawi local cable channel asina miam na pi ba i paw gi thak ase International amasung national thaki media singa yengbada thak wangna leire loinana Impact TV Indian Cookie Channel asisu afaba channel ama oibata natana cookie lon santok le batongan tongan thorum singa miyam afaba wakal pi bada achoba thodang lawre hen afaba channel ama oiner na ba hona ba banthau tai phongdoki Thoramatoda Manipur Police ki IGP Clay Khongsai IPS BSNL Manipur ki General Manager Ze Lunkim ITS Impact TV Editor in Chief Yumnam Rupachandran Singba masak nabi mi kya su saruk yaki
ꯄꯥꯝꯅ ꯆꯥꯎꯈꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯌꯥꯎꯅ ꯆꯥꯎꯈꯠꯄ ꯉꯝꯕ ꯉꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯈꯨꯡꯒꯪꯗ ꯂꯩꯕ ꯆꯤꯡꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯦꯡꯅꯕ ꯀꯥꯟꯗ ꯒꯚꯔꯟꯃꯦꯟꯠꯗ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯏꯝꯄꯦꯛ ꯁꯤꯒꯨꯝꯕ ꯃꯦꯗꯤꯌꯥꯁꯤꯅ ꯑꯩꯈꯣꯏꯗ ꯃꯤ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤ ꯁꯔꯀꯥꯔꯒꯨꯝꯕ ꯅꯨꯃꯤꯠ ꯄꯥꯡꯍꯜꯂꯤ ꯉꯁꯤꯗꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏ ꯃꯅꯤꯄꯨꯔꯗ ꯏꯝꯄꯦꯛ ꯇꯤꯚꯤꯁꯤꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝꯅ ꯆꯥꯡꯗꯝꯅꯕꯗ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯩꯈꯣꯏꯅ ꯑꯗꯨ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯑꯩꯈꯣꯏ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯂꯩꯕ ꯃꯗ ꯈꯔ ꯅꯩꯅꯔꯤꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯤꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯁꯇꯦꯃꯦꯇꯤꯛ ꯅꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥꯁꯤꯡꯗꯨ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁต์ 16 ꯍꯧꯔꯒ ꯊꯥꯕꯨꯝ ꯑꯃ ꯆꯨꯝꯅ ꯆꯠꯊꯔꯛꯄ ꯑꯅꯤꯁꯨꯕ ꯂꯥꯡꯕꯜ ꯀꯩꯊꯦꯜ ꯃꯦꯂꯥ ꯀꯝ एक्सपो 2018 ngasi loishinkhrai एक्सपो asi DS Enterprises Kaishamthonggi matenga loinana Disabled Development Association Manipur sinduna hapta kangjibungda satharki bani ngasi एक्सपो loishin magi thormaduda atho mithunglen oigeba Salai Holdings Private Limited ki chairman Narengmum Samrajit na mathang sahi ki lakadab ahum suba langbal kethel एक्सपो dadi handaki fibam asidagi hena fagadna malem gi एक्सपो singi thakta paikhat pangamna raba honabada Salai gi maike degi so angam mateng pangni fongdoki ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯤꯐꯔꯦꯟꯠ ꯂꯦꯕꯦꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯅꯕ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯀꯣꯔꯄꯣꯔꯦꯁꯟ ꯁꯦꯝꯗꯨꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯁꯂꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯏꯔꯣꯗꯇ ꯄꯥꯡꯊꯣꯛꯈꯤꯕ 5ꯁꯨꯕ ꯅꯦꯁꯅꯦꯜ ꯋꯤꯜ ꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯥꯁꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯍꯥꯟꯅꯒꯤ MLA ꯀꯨꯟꯖꯀꯦꯁꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯜ ꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯆꯤꯡ ꯌꯥꯎꯕ ꯆꯠꯀꯗꯧꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈꯤ Manipur Handicrafts Financial Corporation हाइब अमा रजिस्टर तहोलगा हाइबा सेंथंगसी अखोय RBI दिगी लौब याय तोंगान तोंगान बा मपाल लमगे आउटसाइड ओवरसीज बैंक दिगी लौब अदुम यागने अदुना सिगी थबक सिमगा पाइखत ननबगी दमक्ता मदु अनि सिना लैरगदी अतै अतैगेदी अखोय मथंग मथंग समजलकबा यागने हाइबगे सबसाबा स्टेन अमा सलाइगी ओइना लौगे हाइना आई खंजरे मदु लौसु साइना कंपलसरी लौर अनि हाइबसिमा आई म्याम थमजरी Assam Rifles na lupa koti yani lak marifumunga ki drug sing fagat pangam kre contraband drug sing asingarang Imphal More Lambi National Highway 102 ki khudeng thabida leiba permanent vehicle check post VVCP da More de ki haigalakpa car MN01AK 3492 dagi fagat pangam ki benhari Directorate of Revenue Intelligence DRI dagi akaknaba Pau ama fangbaga loinana kuntaruk suba sector ki Assam Rifles Technopop Battalion na check post asida gari sing check tawbu matamda brown sugar chawrana gram satret rom gi packet yankhai fagat pangam kiben hari senariba miyoy adu moredagi zakhomang haukip ne makataba case lokhanna nabagi damak DRI Imphal sinak rehari 9 sector Assam Rifles Kaithen Manwi Battalion amadi Singjamai Police ki apun team amana lona thinkraba UNLF ki sympathizer ama faraba miyo edu texam inau sing kawe mak lalawlu basigi anoba recruitment of thabak sathabada senaba miyo ni hari faraba miyo yase Singjamai Police Station makata case ki damak sinak rehari Bishnupur Commando Masung Manga Suba Madi Taramatoi Suba Gurkha Rifles Kapun Makangu Amana Kaino Kaitel Lagi Lona Tinkrabala Ke Waiki Algi Kadar Nihaiba Nupa Amafare Farab Nupado Luker Mayai Lekari Koshnam Somorendro Singh Elias Themba Sai Kuntramari Apokba Dharmoni Impact News na fangu pau da Bishnupur Police ki Additional SP Operations miyang makada Bishnupur Commando Masung Manga Suba Amade Taramatoi Suba Gurkha Rifles ki apun makangbu aduna ngarang numidang pung nipan makai tab matamda kainaw kaitel da thibahum ki thabak sathaki thibahum ba da somerendo ase 9mm ki pistol ama kapa yariba maru taru kaloina na fabangam ki benhari wang pong satabada maga se kumzali singani sumda anida lona thinkrab lalaw loba da sang bani haiba khangmangam ki hari Patriotic Writers Forum Manipur Sindun Impact News gi news readers wariba aiba ke thoksom na iba amasung ai hana mingthon ba saireng amasung ai hana mingthon ba saireng larik amang asi Manipur Press Club the phone krai
Professor Jodha Chandra Sanasamna Chief Guest Oidana Pangthokiba Lairik Fomugi Thormaduda Manipur gi Aiba Aibi Amade Sahitya gi lamda Thabak Thorum kya Tauriba Mui kya Saru Yaki Loinana Aiba Asigi Larigase Imphal College ki Principal Dr. M. Priyo Bhartanam Yamda Masaktaki Kanglai Park Loina Silon Apun Mamaru Klamgi Literary Journal Loina Silol Kongchat Manga Suba Ngasi Achama Thorama Loina Fongkray Kwagitel Som Leka de Leba Nabakumar Oinam Gi Sangai the Pangtokiba Thorama Duda Journal of the Fong Kibani Miyamna Nava Volcano Hana Thoidong Sakang Naraba Manipuri Matam Isa Saishakpa Samurak Lapam Nabachandra Sarmabu Manipur Lengak Art and Culture Department Gi Coordinator Oin Habla Film from Manipur Sirinong Tumun Birena Luchingba Lengak Asibu Tagat Fong Dorkli Loinan Art and Culture Department Gi Coordinator Oidaba Saishakpa Sibu Okpagi Thorama Mangasi Lampel Pata Leba Sankatakis Hold Nangna Ladiba Foramasi Office Ta Pangtokray Thoramaduda Film Forum Manipur gi Maike di Saishakpa Navachandra da Acham Kudol Port Pidano Kai Kum Nava Utki Thoramaduda Film Forum Manipur gi Chairman Samja Chab Mongol Jauna Fongdo Kibada Saishakpa Navachandra na coordinator gi Fam Lantork Baibase Manipur Lengak na Alam Damastic artist sing Masak Kangbi Banhan Lowe Lengak na Lorok Liba Firebasin a Sotaduna Lady Manipur gi Art and Culture gi Tabak Thorum Sing Men Katpa Matamda artist sing na Su Ochobu Todang Lobangam Lagani have a wafam Fongdoki Yamna Naba Volcano Haina Kanariba Yam Basina Mana Aren Culture gi Maramda Matam Sana Katokna Lakasi Sakangi Boinas Honorable Minister Biren Amadi Aren Culture Minister L. J. Kumar Makoina Asiti Akoigi Coordinator Aren Culture Government of Manipur Oina Kanbira Basida Aikoi Film Forum na Mobu Ikai Kunaba Uchaba Amadi Tagat Pokong Senaba Wasi Quenama Sida Zamlava Thoramasi Pangtok Mathuragi Radha Kunda the Chai Contra Hena list Thamdun Lera Club of Manipuri Singi worst place Manipur Lenga Sam of Honoragan Hana Revenue Minister Karam Samna Tazaba Fondo Kray Wafamasi Siri Fathas Sastri Das Hargasu Kangnaba Oza and Paulendrazit Singh Iba Sri Sri Madan Mohan Ji Sri Krishna Gi Trivanga Gi Rufta Manipur Gi Vaishnavi Singha Si na Thajana Thamliba Prem Bhakti Hana Mington Balarik ama Fong Mugi Thoramda Minister na Fong Dokibani Ngasi Pangto Kibalarik Fong Kibalariga se Madan Mohan Sri Krishna se Kanano Dwarka Madi Masura Gi Krishna ga Madan Mohan Sri Krishna ga Kadai de Kena Ihaban Chingba Wafam Kyada Yumpam Orga Ibalarik Amani Jawaharlal Nehru Manipur Dance Academy da Pangto Kibalarik Fong Mugi Thoramda da Minister na Fong Dokibada Mioiba Mo Oina Matam Saba Madi Matam gi mamal khang chatpaga loina Ishwar da thazaba thamba mathau tai loina na miyam yaiphan na bani haiduna rajniti tauri ba singna so Ishwar da thazaba thamba mathau tai masina pukning wakal ingthan ba ngammi hana so fongdoki 2004 da mafam du da ningthau singa lairamba aduga ningthau maharani gi sibam mayam adi mongpham oidana thura sadana laiba jaga se koi Lisa say contract and told me. Aduna, we Satima Mamski, what happened with the Buddha, Queen and some of Pangedri. Aduna be free when a lady couldn't travel from Lebacy. Must say a Lokshangi, I was able to avoid the period from a Lauraga, Laman no Hado Chapter, Anna Santi, Lena, Potana, Lena, Tabu, and so choice on token. Matam Sangna Semit in a Laklaba, Lamlai Kendra Manumchan Makangu Singin Kunogi, Lamlai Kendra Development Committee Advisor Achobum Devena Achangwasan from Putokuna Semjin Cray, Lambia Simatam Kiag Mamang the Maryland Singna, Sembit and Lakpana, Miam Gisatoks in the Kudongcha, the Vaka Mayotans, Lakibane, Learning Lambia Si, Sembi Bagitama, Kangu Singin Kuno, Merapai Lupnasu, E. Devenbu, Tagat Fongdorokli. Pokso Egg, ZZ Egg, Right to Education amadi Guideline of CPC ki matang na nom ba block level consultation program ama mori da Pangtokray. Child Right and You Cry gi Mijeng Makada New
Environment Development and Society Needs na sinduna amoregi ti Yangnom Village ta hariba thorom tu pangthokibani. Tulsi Motors Private Limited ki anova outlet na mga Sangai Pro Airport Road tahangdo kre numero si kamarilena na 125cc ki Vespa Note ko amubu machugi special edition scooter masu launch to kre hariba Vespa Note se ex showroom price to lupa listing mariput humdoiga sama humputra mangani customer singna masagi mamaldagi sada tara down payment thiraga lobu yabi khudong chabasu showroom asida piri Vespa Note huji akhoi mamang da puthok ki Vespa LX VX amasung XXL ga loina ran hujik lai ba edition oin huji puthok sari ba 125cc da puthok sari ba Vespa Note ni hari ba Note asi khwai dagi hong maman da puthok sabani huji hoina puthoi bje maduga loina na handak tha lobi ba matam da magi akhoi ki kana ba hai ba si bo akhoi ki 10% down payment da yamna pick pa down payment da lobi ba ya ba amasung huji chahi ahum mama extended warranty am akhoi na free da hapsa ba loina na akhoi ki RSA 5 years ki huji akhoi na free da amasung handak tha si lobi ba matam अखोगी फ्रीदा महाकी अखोगी चाही अमा सर्विसिंग तौबगी लेबर चार्ज लौरो हाइबसिने अखोगी मसी हाइजरी Imphal West ki manung chana takhelambam konjin gi Sangai Bazaar shopping mall amang asi Manitko amadi Manitron gi chairman Radhesham Yumnam hangdokre ano shopping mall asina Imphal mayonda miyam na pochai leibada khudong sa da kya mayunari bado kharada warabasu ko handuna Sangai Bazaar gi ngamlagan hena Sangai Bazaar ki chairman KH Inawi maitena phongdorakli Bazaar mun chalaga khoi parking ki kai awab leiba myam do khara kamakhai di safaradra khandona mafam se hangjabni mafam masida khoi gi multi purpose khoi auditorium ma sulai haiba auditorium masida numi khuding gi sema adagi official private ki oiba tonga ba khoi gi occasion kya function kya tawbada mayam na tawni ba mamandagi facility chamana phangalaga ahong mamamda ina mayam da phangambagi khongchapsu thamjari punamasing asi aina tawbagi maramdi khoi inkhaliba naha singda khoi state government na thabak mak piba ngamdragasu khoi sumba mayam ma tholaga mathang thabak piba ngamagadi Manipur thabak phangdabi ki samesya je khara bakhai di kokladra khanjaduna hariba complex ase aina maruina hangjakhibani Pigeon brand ki oina Manipur ki distributor amo oida brand Pigeon and Nandaibam traders na sindur ahan ba dealers mid ngasi hotel class grande de pangdok rei tharmadu da puna dealer chama kuntra rom saru yaki lonan khwaidi ki phav dealer mangada khudol pot pi dun ikai khumna bisu utki lonan lakle baningol chako wamade Diwali festival gamari lenena dealer sing oiba tongan ba scheme sing thamduna dealer sing bu pungning thawgan na ba honari hana so brand Pigeon and Nandaibam traders ki manager ki maikai de phongdorakli Lions Club of Imphal Global na sinduna ngasi World Sight Day gi thoram pangthokre ngasi gi thoram adu gi sarugam oina korengai te leba MBS Brickfield da eye check up program amu pangthokre eye check up adu da mioi kuntra hen menu sarug ya ki bakalona na lemna hidak langthak singchu piki thoram adu da Lions Club of Imphal Global gi president RK Kishore MBS Brickfield gi proprietor sori ba Lions Club of Imphal gi global member M Babananda yauna mioi kana sarug ya ki अकोइबद लेबा अकोगी खुंजासिंग अदि अमदि अकोगी ब्रिकफिल्ड से लेबा साबसिंग की ngase welfare gi dongta moi mami nungai taba adi mami te pi taba anything problem am chi gi dongta tawna khuna lunch club of Imphal Grovena chinjabani leite lair wanda da awana tarba khudong chaja jab sing sikitang mating du pi bangam godra hai bagi wakhan dai khuna to jo program ne prithvi atim hum da su mamang da su dum pangthoi adu matung su matho adu ngasi nimit ta tawsina chap chaba ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯃꯅ ꯍꯦꯟꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯝꯐꯥꯜ ꯒ꯭ꯂꯣꯕꯦꯜꯅ ꯑꯗꯨꯝ ꯆꯠꯊꯖꯒꯦꯅ ꯈꯜꯂꯤ Nakal amromda Lions Club of Imphal Global nasu kindness matters haiba team da ngasi comedy school changangai da peace poster contest ma pangthokre tongan ba school sing lakpa mahiroi kun lom na saruk yadu na pangthoki bangasi gi competition adu da khwaida gi makok thong mahiroi sing makha tabu competition sing gi damak khangat kani hari Lions Club of Imphal City ki Lion Dina Talk Show DC Lion Quest na sinduna hau ki ba October 12 de ki satharakhi ba numit humni gi oiba teachers training workshop on skill for adolescent in a solution krai singmerong da leba city hospital da satharakhi ba training workshop adu tongan school kulom da gi khangalaba oza kuntra manga rom na sarug yaki
Matanga Swida break Melozage break Matunda Lai Haraugi Aseng Masak Mangan and a Tamnaba Loop Kana Torang Paikalaki Power Made Manipur Masung Maling Tongan Tongan Mafams in the Tokli E Pow Sing Pudun Lakchage Impact News Pu Miging Tadun Lebu. Break Matunda Mayam Oman Taram Nokchare Learn Bulletin Sigmakata Pow Sing Miam the Pijari. Manipura yellow ngay tegi lerak la balai harau bugi aseng masak mangan na thamnan na ba loop kaya na thorang kaya paikalakli adu balai harau bugi thorom sing mipum khudimakta khangan na Manipur ki tongan tongan mafam sing de laiba lai harau bugi yumpham oiba loop kaya tongan na laibagi mahut ama toina punsin bagi mathau tarakli hiramasigi matang the impact news gi reporter Catherine Prem Chan amade coverage camera person Beshorjit namarapam anidagi akhanaba report ama Manipur leiriba district singi manungda yan hanboina district ki thakta Imphal East Umanglai committee semduna haukiba sahi mangai mamangdagi Umanglai haraubi matangda kharanenabagi thoram pangtuna lagle chaliba sahi asidasu taruk suba oina Kurai chingam lekai da leiba lening thau hanba laikonungda khananenabagi thoram pangthokhi thoram madu Imphal East Umanglai committee na Union of Social Upliftment and lening thau hanba development committee ga kuchamaduna pangthokpani Imphal East leiba umanglai sing ja sigi hongaiba adagi soraiba mayam sing asi khara do ju chumthokpa ngamnam gi dangda laibung sing da conscience ka khoi gi awareness oina adagi seminar oina pangtholaga akhoi punna umanglai si khangminaraga akhoi khunjau lo chawbo cha hong na ba mayam sing asi boi thijan minadana leibak si ingna chingna tamna panba yanama gi pandam du da Imphal East umanglai committee na siguma seminar se pangthok jabani Khanane Nebatuda JN Manipur Dance Academy ki Lai Harauba Department ki Guru Pukrambam Dhanjit na Manipur masak takpada mitai jagoi na lauriba thaudangi matangda mahaki warol piki panthoibi khongul amasung kanglai harauba lonena laipu kuthek chahungu phumari ki matang yauna chingilam singda leiba umanglai singi matangda akhang ahei singna akupa warol sing thamnaki Manipur ki kasin koyada ngasi phawbada min namadi wakhalna lamba phamdringai gi matamdagi satharak palai harauba adum hengduna leiri asida sunatna tongan ba Manipur ki wangmada amadi Bharat ki wangmada lai haraubna jati asibu masakta I haiduna kanna asong maigi da su changsandarakli ahingba puya amagi mahut thokta sak kaya koina liter la mathang miro lamadagi miro namada sintharak pa amadi lepa laitana oirakhiba sak patam kobina koina sali koiragi haibagi sakoi korongmadagi jagoi haiba wahi asi lakhibani Khanane Nabadu da saruk yakiba mairoi kyanasu Manipurga tanathanaba yadraba Lai Harawi matangda asigumba khanabagi thorom kaya ama sinbirakpa asina haruk libana harol singda Lai Harawi maroiba kaya khanganba ngamle haina phongdorokpa loina matung tarakpadasu pakhatpiu haiba wafam sing thamnarakhi Lai haraubasi yam maru oiba kandaba yadaba pot ama oibani maduna Manipurida leiriba miyamna hadi tamba di dance performing art tamgera tamoira khangdaba yadaba pot ama oibanina mayam pumna makna siguma seminar se support tawbiduna hadi leiba miyam punna yaw daba yadaba habadi tamdaba thidana yawdaba yadaba seminar amani hadi chi is long lasting oina dum lehaninge haina thamjani Lai Haraubi thoromu kumai haraugumna khanarakpa loinana thorom masi aseng masak ya mangchilakpa amadi mapan thongi oina Lai Harauba pangthokli haibagum thorom masibu taraina longnarakpa kya asidagi kharada waribasu kanma ngamnaba tongan ba lup kya na seminar amadi workshop masingba thorom kya pangthoknari ngasimak Center for Social and Cultural Development CSCD Manipur nasu Festival of Lai Harauba haiba thorom ama kurai chingangbom lekai multi-purpose hall da pangthoki thorom aduda Manipur gi leiriba tongan ba Lai Harauba gi makhal mari gi matangda khanaki pandiloi sang leiriba adegi ato sang leiriba sing asigi amata oina punjale hairaga mayam maibi sing leiriba punamakta amata oiba lisingda seminaragadi yamna nungaiba mo oigani haina ning lamna masigi harok masak tak leba amadi lamna masigi chanabi nat kya gi mami tariba Lai Harauba gi asem masak asibu kanduna tum koina lehona bugi damak Manipur gi tongan ofam single leiriba Lai Harauba gi loop sing asi amata oina puchinduna lamna masigi oiba apunba Lai Harauba gi loop ama lehen bai basi yam tangai padaba moirakli camera person Sujit namaya pakuloner pomjariba ai Catherine Prem Chan Impact News Imphal Maitai Bukari Getamak Settle Tribe to lista Sanma Yaroi Doribano Hype na Pan Maitai Convention, the United Naga Council, the Jomi Council, the Mar Inpui, Siri Joel Oram,
Union Minister for Tribal Affairs, Chief Minister N. Biren Singh amasung Union Minister of State for Tribal Affairs ta ayiba cherol thakre. Pan Maitai Convention na thaba cherol aduda independence fanglaba matung awang nompoki indigenous people singbu Indian Constitution ki scheduled tribe ki lista sannan na basema da Maitai Singh ase Hindu ole haduna chalan kidabani hanasu palli hari. Baptist community singna Manipur da ing tapamadi saukhat thaurang purakna bahona bada chawu thaudang laure makha tanasu sterasigi miyam gemadi lenga gasigi yaifan na thaudang lawbiyo haina PhD Minister Losi Dikho na fongdokre City Baptist Pastors Fellowship Imphal na sindur ahanba Imphal City Baptist Churches Choir singing competition ki thauramda wafamasi Minister Losi Dikho na fongdokibane Simirong Daleba MBC Center Church the Pangtoki competition aduda Minister Dekho na makata na fongdo kibada Manipur da laminari ba khudimak amatane laminari ba khudimak nga nungsinana laina na ba madi ing tapa purak na ba church ta prayer tobiu amaromda lamdama sa dalai ba masing yam la ba maitai furuf economically educationally amadi socially yengmu matamda tai furup sengdigi thak wang laikre furup asigi dama prayer tawduna mangjil thana Salhal labade Manipur da ing tapa purakuna chawkhat pa state ama oiba ngamgani fongdoki tungda tongan tongan ba choir group nifu mathoina athoi hen tanaki If the Metis cannot come up and lead us, they lead the Christians. Metis should take the leadership because they're more in number, they're developed, they're more in advance, they educationally, economically, socially, everything. Therefore, this is the time for us to pray for the Metis to come and lead us and lead the Christians. Then we will be able to progress and we will be able to have more peace in our state. This is what I believe. Therefore, I know that our church is praying so hard. It's working so hard. You have been working. You have been praying for the church, for the people in the valley, particularly for the Middle. Education Minister Thokchom Radhi Shamna Lenga Kilere Mai Loising Sing the Lady Oza Sing da Akaknava Fijol Selanan Nabakidama Kanari Hana Fongdokre Imphal ki Kundrakom constituency ki manung chanba harau road leba en Gulaf Memorial English School ki Anoba academic block hangtok ki thorum da wafa mas fongdo kibane thorum da Radhe Shyam na makha taraduna lanai mai loisang kharagi oinati akak na fijol set pa haukre lenga ki mai loisang singi su athu matam da chana ba haura ni fongdoki nakal namromda mai roi sing ven da puthok pusin tawu ki matang da minister na ven service tawriba asisu akak na mioi singa tanaduna yengsin maga loina rule and regulations su semna na ba honara ni fongdoki thorum da lenga ki official sing oza amsung mai roi sing na saruk yaki Laumi Sinmi Apun Maluf Lausal na hauki ba September kunma thoidagi Manipur gi tampa ki mafam kyara chatharakpa miyam na lau singu tawda organic fertilizer da hanjillasi haiba ki poster campaign ngasi kwaraman ka thela lotion krai ngasi gi lotion ba ki thoroma du mari lena na Lausal gi secretary general Maibam Sunil na paumi sing da hai lubasina agriculture department amade horticulture and soil conservation department gi makhada leidiba Manipur organic mission agency moma gi sponsorship makhada poster campaign asi tampak ki mafam kyara chatharaduna lakpane miyam na su miyobe gi haksang da makhal makha kya gi hugi masak oiraba chemical fertilizer sing asi sijinaba toklase chemical fertilizer sijinabana lamdama sida makal kya ge leina thohle maramasina matamam da ipai pu sing sijiramba lau pathap sing santi sanyung amade amorakai sing isana semjaba har oina sijinarase masina lamdama sigi senmitlon kanmada su achawu mateng panglagane loinana lubasina makha tana su lamdama sigi organic estate ama oina na ba makha taba thabak thorum kya paikhat kani haina su thamlaki
Mission Organic Value Chain Development Northeastern Region Agriculture ki miyang makada service provider mo wediba Garden Care and Farmers Interest Group FIG ki members singi oiba mobilization of FIG haba team the training program mga se Kamung Longjam Cooperative Farming Society Kamung Longjam Maning Laikai Hol pangthok rei program da Mission Organic Value Chain Development Northeastern Region Agriculture Garden Care amadi Agriculture Department the experts singna hauzik lomi singna lobuk ta thengnariba cut worm amadi army worm gi matang wa ngangna kiloina na laina asidagi ngak thokna na ba organic oiba hidak seasoner na ba takpi tambi basu sathaki All Manipur School Students Transport Association Amesta na sindun ahumlak sub Amesta de palan thoram pangthok rei bisum thongda leiba yaifalamjing loop community hall pangthok ki thoram da van thawdun school gi mairoi singbu thindok thinjin tawrimba association asigi laikhidraba members singi ayek pamitam da highlight katpaga lonana laikhidraba singi imung manung da achamba khudol pidun ikai khumna bas utki ngasi gi thoram da saruk ya ke Amesta gi general secretary Jimmy Tongbramna Amesta gi makada school van service tawriba miyoi singna association is lep level point kunmatho yawba niti niyom sing nga chatlabade miyam ne lan uriba sing asi soidan na thaiba ngamgane sahi amagi thawgi mamal yenglaga school gi ban gi fair ase amesta na lepi thawgi mamal hengalakpa gari yarak tabada sang senfam sing khangbi dana mairo sing mama mapa sing na van fair yamal le hana pauthok pi tawbi gano service asina jibika oiduna imung manung puri bami singda tha amagi lupa lising ani fabu lemba ngamdrabade hingbada aduki matik awab mayokna le haibu wafum thamlakhi nakalam romda thauramadu ko mari lenna sai asigi vosem amadi kosem na loba class 10 amasung 12 examination da makok mathang takhro mairo yamadi exam sida ahan badagi kunmanga suba position amadi 80% ki mathakta fangba School van service tawriba miyoi sigi masa masu sing okpagi thoram amasu pangthoki Van service tawri bisina using dedication thamo yam chawi mayum de mama pan exam chaki bangang pencil ka oromi phone tarokani lambi de khama pencil lai doini angang tiffin half kidre sak sak kidre khama lupatra sa po lai doini aina poksa ba van driver sing thobi di ba van transport sina using masa masa na mai poksa masa na ba lupatra da pio sa po lai da sa ge ha kan de kupang tha yarong gani mi masa du di lupatra sa po lai school thinjil lamini sigi thamo je pa le ba transporter sing sida adu khangbi de ba aduna parents ki awareness sam yam changi matang sida aina thamjing si parents gyan ta wali parents na gyan tarakta badigi van driver no khudong chawa lor po yorom bayai masi autang ai koi gyan tamina ba ma changi imung gi awana ka thoga mi gi mateng pangi ba van driver do yam phajaba service to udo magi one and only magi yam na chawa mahi ji kani phange da mai khwai de chawa price mayam gi khonthi oin phange Good Karma Foundation thangana sinduna thanga ki tongan mafam kaya da Scrub Typhus laina ki matangda poster campaign amadi awareness program kaya pangthok rei handag Bishnupur district ki thanga da Scrub Typhus laina naduna mi simina thokraba matungda lub asina thanga da leba tongan ba club maira paibi amadi school kaya galwina na miyamna laina asi dagi ngak thokna ki matangda thoram ase sin khibnei Manipuri macha Indian Air Force ki wing commander oriba Dr. Karam Chandrajita Lemjaninga oriba chief of the air staff commendation medal 2018 piduna ikai khumna khrei medal ase tha si hau ki banipa na pangthoki Indian Air Force ki Manipur taruk suba anniversary ki thoramda Air Chief Marshal Birendra Singh Dhanau PVSM AVSM YSM VM AD khushina ki banai Dr. Karam Chandrajit Kyam gai mamang laikai de Karam Syam amade laikhidraba Karam mem ani gi machanupani Lakliba Kumja listing ani taramapan gi Lok Sabha Mikhalda ina Manipur gi MP candidate oigedoriba RK Kaiku gi interaction program amangasi Bangalore da leiba Taekwondo Academy and Fitness Center da pangthokrai Bangalore da leiba Manipuri singa pangthokiba interaction aduda RK Kaikuna MP gi miref oina songthokpagi maram amade Mikhal asida mai paklabadi mahakna tawgadaba sing fongdokhi
Thangjam Agrogi Ligla Factory yani sub agent made ngasi hotel Imphal ki sangai hol da pangthokre ngasi ki thorma du mari lenena Ligla Factory ki managing director Thangjam Joy Kumar hai factory asi haurak pada mioi mari manga na thabak toram badu ngasi de mioi chatre jankai rom na thabak tawduna miam da thabak pi ngamle loina Manipur train York matamda factory na India gi atai mafam singdasu Ligla gi pothok asi yohun ngamlagani loina Manipur bu masak tak ngamlagani fongdoki mi ahum marin haugraga dudi jangkai di humpu humdra marpu chama yaudang asidi mi chani khar hena koina only distribution ki line se da polio basap ki clip kanu se da ngamuk pase sing da mutang asi lakpi ba yawi ri ba chen chomri puno po ai ki mai kai di amu khana thaga chari amadi sub agent sing na maru na am chodang thobi da na liglan pu thok chari pai tem khara ase akoi ki retail dukan sing ki khuthang da consumer da yauna ba lobi ri ba thodang asibu Haugi Sanabagi Pauda, the police commemoration day marathon ngasi pangthokre Imphal East amadi Imphal West District Police ani na sindor pangthokiba kilometer 13 gi lamsang lamjela se Manipur Police Department gi thabak thorum kya da thawai haksang yauna thabak toramba police personnel adugi mafam de kai khumna utpo oina pangthok panai ngasi gi lamsam Lamjela sida nupa lamjeloi chatret kuntrani thoi amasung nupi lamjeloi chani yankai humdoina haibede lamjeloi puna chamapan maripu manga na saruk yaki lamsang lamjela si Kumalampak Sports Complex Indoor Stadium mamang dagi lamtharaga minuthong hata New Chekon Palace Gate Tumung thong Kaisampat Wahengum Lekai Nagamapal Khuya thong North AOC Kekrupat hariba mafam singasi lambi singda laklaw matung Kumalampak Main Stadium da amuk lamthungpam oiki Ngasigi lamjel aduda nupagi ahanma position Kundom Romajit anisu position Yunam Arizit amadi Sapam Romesh na ahum so position takibagaloina na mako mathang takraba sanaroi singational policing kunmanga kunnamadi taramanga gi mapu oib ngamnaki Nupi kanglupta en Sauba Devi ti Russia Chanu amasung es Premila Devi na ahan bani su amadi ahum so position sing tana kibagaloina na sel gi mana policing kunmanga kunnamadi taramanga gi mapu oinaki Nupa amadi nupi gi mari suwa position di taranipan suwa position takiba singdar lupa lising ani ani gi oiba sel gi mana piki special prize oina lamsang lamjela sida sarugya kiba ASP Senapati Pradeep Maharabam ASP Vishnupur Hobson Sapam amadi Vigilance and Narcotics ki ASP Balaram Haishnamda achamba khudol post sing su khusinaki Manipur Police Department ki DGP LM Khokte IPS na lamtha kiba lamsang lamjela sida Manipur Police Department ki makok thongba officer kya su sarugya ki All over the country, supreme sacrifice made by the policemen all over the country. Must remember Tonaba, honor Tonaba. Adugi occasion, important occasion amane. Me Chaniga 21 so far. Ekoigi martyrs state ki waina. Supreme sacrifice to viriba. Ekoigi brave martyrs ingi soul. Adugi honor Tonaba waina. Koina si ngasigi marathon se pangthokpani. Aduga important amana moi marathon da yauri basi family members sing koi martyrs sing family members sing su khara yawe aduna yam meaningful way ni haina khal Nakalamur amaromda police commemoration day ga mari lenana moirangda laibak kitamagamadi longa pada thau ai thakraba police singbu ikai khumna ba haibet thimda layak changdam nabki thoram pangthokre Changdam Nabadu, Moirang Police Nasindana Moirang Multipurpose Hall the Pangtoki, Pangtoki Changdam Nabaduda, Police Station Asina Kwan Bamafam Sing the Leba, Mai Loishan Tarataretki Mairoi, Humputra Lomna Atoyan Tanaki. Maibam Tamra Abning Singboina, Imagdamak Hana Mingtonba, Lamsang Lamjen Pangtokre, Panbayai, Kumza listing Machanipan, Humputra Marigi July Kuntrada, Matamaduki India Viceroy Matsung, Governor General Lord Northbrook Yauna, Matamaduki Manipuri Ningtau, Chandra Kirti Nasarup Yadana Pangtokiba, Mifamda Ningtau Manai, Maibam Tamrana, Asobu Taudang Laukibane. Maribak Maramdam Gidam Tamran Loki Batodang Adubu Sing Tabo and Ngasigi Lamsang Lamjelado, Maibam Lord Paching the Gilam Taba Horaka, Wankai Ningtem Pukri Mapalda, Lamtungpam Oiki.
थौरम असे सलाई होल्डिंग्स प्राइवेट लिमिटेड की मतेंग गलोइनेना मेजर माइबम तमरा मेमोरियल ट्रस्ट अमसुंग यूनेस्को क्लब मणिपुर पुना खुसमनदुना पांगथोखिबने ngasigi lamjel adubu lamtha kiba salai gi chairman n samarjitna ningthaugi thaudang hitoktana maibam tamrana tamrada chien kiba I ngasigi mirol gi I dusu lu da tong dasu cli haina paukhong chanboina lamjel asi pangthokpane ma ki thauna adubu ning singduna ngasigi inkhalk libna rol singi wakhalda yeling hunanba matam yaure hanasu magna fongdoki ngasigi lamsang lamjel ase masi ekoina tungi wari amagi damakta ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯩ ꯄꯥꯛ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒꯨꯝꯂꯕ ꯊꯧꯔꯕ ꯏꯕꯨꯙꯧ ꯃꯦꯖꯔ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯦꯠ ꯇꯝꯔꯥꯒꯨꯝꯕ ꯑꯊꯧꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯆꯦꯟꯈꯤꯕ ꯏ ꯑꯁꯦꯡꯕ ꯏꯒꯤ ꯃꯥꯒꯤ ꯊꯧꯅꯥ ꯃꯥꯒꯤ ꯄꯥꯡꯒꯜ ꯃꯥꯒꯤ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯗꯁꯨ ꯉꯁꯤ ꯌꯥꯎꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯊꯧꯅꯥ ꯏꯗ ꯌꯥꯎꯔꯤꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ नौना मेकअप येनिंग हुलन अमा चंगे अनौबा अखोगी पुवारी अमा सेमननबगीदमक्ता सांगदमनबा सिगी मकोंग मथंग ताख्रब सिंगदा सलाई होल्डिंग्स प्राइवेट लिमिटेड की चेयरमैन कम मैनेजिंग डायरेक्टर नारेमगम समरजितना मनामथुम सिंग खुशी नखरे मनामथुम यंथोबगी थोरमदो यूनाइटेड नेशंस डे की ऑब्जर्वेशन कमिटी ना सिंधुना वांखै निंगथेम पुखरी मपालदा लैबा महाराजा गरीब निवास मेमोरियल क्लब पांगथोकी थोरमदुगा मरी लेना नाट की ओइबा जगोई इसै क्या पांगथोकी मणिपुर बॉडी बिल्डिंग एसोसिएशन की चयनबा अनी थोना लेरंबा अदु चीफ मिनिस्टर एन बिरेन की अनी थोकपा फत्ते है वकलोल मखादा ऑल मणिपुर बॉडी बिल्डिंग एंड फिटनेस एसोसिएशन अमदि ऑल मणिपुर जिम्नाजियम वेलफेयर एसोसिएशन अनी की मिफम पांगथोक्तुना ऑल मणिपुर बॉडी बिल्डर्स एसोसिएशन हाइबा अनौब एसोसिएशन अमा सेमबदा यानखरे हना ऑल मणिपुर बॉडी बिल्डर्स एसोसिएशन की चेरोल अमना खंगलकली एसोसिएशन असिगी पांगथोखिबा मिखलमना एन रतन सिंहबु प्रेसिडेंट लोइनना वाइस सुनंता बुना जनरल सेक्रेटरी की थौ पुनर नबगिदमक खनखरे सुहाइरी मैtai इंडिजिनियस थांगता एंड कल्चरल इंस्टीट्यूशन हारिबा इंस्टीट्यूशन सिंधुना हंदक डॉक्टर बी.आर. अम्बेडकर अवार्ड 2018 फंगलखरबा लुबसिगी सेक्रेटरी एम हेरोजिट मदे हंदक पांगथोखिबा 53 सुबा स्टेट लेवल चैबी चैंपियनशिप मेडल फंगखरबा लुबसिगी सानरोई सिंग ओकपगी थोरम मंगसी कोंब खेत्री लेकायदा पांगथोखरे हेना लुबसिगी चेरोलमदा खंगलकली हुएन लालोंग थांगता एसोसिएशन मणिपुर की मियंग मखादा जिरीबाम डिस्ट्रिक्ट थांगता एसोसिएशन सिंधुना जिरीबाम की विद्यानगर मल्टीपर्पज स्पोर्ट्स कॉम्प्लेक्स चथरिबा 19 सुबह स्टेट थांगता चैंपियनशिप ता जिरीबाम डिस्ट्रिक्ट थांगता एसोसिएशन गोल 19 फंगदुन मांगजिल थादुन चटले नुमित मरी नि चुमना चथागदब चैंपियनशिप असिदा हौजिक फाउबगी ओइना जिरीबाम डिस्ट्रिक्ट थांगता एसोसिएशन गोल 19 सिल्वर 8 लोइना ब्रोंज अनि फंग ngमखरै नसीदगी खुमन लंपाक आर्टिफिशियल टर्फ ग्राउंड पांगथोक हौरगन हेना तौरंबा 19 सुबह जूनियर बॉयज इंटर डिस्ट्रिक्ट फुटबॉल टूर्नामेंट नोंगचिंग फिमम फत्तबन मरम ओइरगा मतम खरा यैथोखरे हेना ऑल मणिपुर फुटबॉल एसोसिएशन की सेक्रेटरी इंचार्ज न थोकपचिरोल मदा खंगलकली तरह सुबह लैहाउ देवी मेमोरियल सुपर डिवीजन फुटबॉल लीग टूर्नामेंट YPO माई पाखरे डिस्ट्रिक्ट स्पोर्ट्स एसोसिएशन कक्चिंग मियंग मखादा चथरिब सुपर डिवीजन फुटबॉल लीग असिगी ngasi सानाखिबा 9 सुबह लीग YPO की सानारोई प्रेमजित मदे MA राजानीना मैच असिगी 19 सुबह मिनिट पांजल अमम चंदुना SAO बु पांजल अनि सिनोद माइथीब पीब ngमखी चथरगलिब फुटबॉल टूर्नामेंट असिगी ngasi सानाखिबा 10 सुबह लीग तना VVSA amadi YDO anina sanakiba match aduda mayoknariba team animakna match asigi apiba matamda panjal amata chanaba ngamdaduna match asi draw oiki chathariba football match asigi tournament asigi makhataba league match ani tha asigi tara tarukta sanaragani Serbia da pangthokiba anirak suba junior nations Cup International Boxing Tournament saruk yakiba sterasi ke sanaro ising asi All India Students Federation AISF Manipur State Unit na taram na okray
ꯍꯧꯈꯤꯕ ꯑꯣꯒꯁ 15ꯗꯒꯤ 15 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯀꯩꯁꯥꯝ ꯁꯟꯖꯤꯠꯅ 46 kg ꯀꯦꯇꯦꯒꯣꯔꯤꯗ ꯁꯅꯥꯒꯤ ꯃꯦꯗꯜ, 54 kgꯗꯅ ꯊꯥꯡꯖꯝꯆꯥ ꯂꯛꯃꯅꯤꯅ ꯂꯨꯄꯥ kg 50gidana Saikom Victorna Senjengi medal lauba ngamlaki. Tournament asi loiraba matung October 9 taranithoi fauba Haryana da chatarakkiba All India Inter-Sai Boxing Championship ta saruk yaraba matung ngasi Imphal Airport ta thunglakibani. Haryana da pangthokiba championship aduda state asigi sanaroi tarukna punna sanagi medal ahum Senjengi medal ani lauba ngamlaki. Ngasi Imphal Airport ta punna thunglakhiba sanaroi taruk okpagi thoram aduda AISF Manipur State Unit ki General Secretary KH Rameshona sana khonabagi lamda Manipur na malemda achouba phambak am kan ngamli piklabusu state asina sana khonabagi lamda thauna amadi mating leina masana kyada mai pang changshile mairoi lufa moina AISF maikeri su lamdam asida sana khonabagi lamda mai paklab sanaroi sing pungning thogatpagi wakhalol tunginnana ngasi gi thoram ase pangthokpani phongdoki. Ngasimaksu mairoi kaya amna khoi international gi national gi medal kaya ama lawrakanda Manipur gi mafam kanbagumna ngasisu khoi sanaroi taruksina Manipur gi mafam khoi Serbia da pangthokpa adugumlaba boxing khoi junior international championship da khoi gi sana gi takaman the bronze medal loina silver medal lawraktuna Manipur gi mai ngakpubu All India Student Federation Manipur State Council gi mai kai dagi taram okpaga loina na ngasi gi khoi sanaroi sing pungning thawatpagi oina akhoi ngasi gi asigumlaba mairoi sing okpagi reception program se ASF na sinjar kana pangthokjabani. Matang soida bulletin asi tension jadring manghoina headlines amuna pijari. India to the Lebaka Siki Kwadi Papa Chief Minister Kanbada Manipur Chief Minister N. Biren Ahum Sub Tarakle Made Manipur Lenga Kwadi Pava Lenga Oi Hedi. Impact TV Indigenous Cookie Channel Chai Fabaki Thoramna si Pangthokre Media da Aki Akang Piba Tokman Lord Minister T.S. Syam Kumar Mari Rena Singda Apil Tokre. Imphal More Lambi National Highway 102 gi Khudeng Thabidagi Assam Rifles na lupa koti yani ga lak marifut manga gi drug sing fagat pangamkre. Lenga ki lady pamahi loisang sing da oza wedi besingi akak na bafijol laptop na khanari haina Education Minister Thoksom Radhi Shyam na phongdokre. Amasung kilometer taramatoi sangba lamsang lamzel police commemoration day marathon ngasi lamzel loi chamapan maripu manga na saruk yaduna pangthokre.